Akasvani Imphal Chitrabhanu Chitrabhanu na pau pazari ahanbada maru oiba pau Manipuri COVID-19 na naba pagalapagi changchada marfudra mari dasmin nipanama yaure Pradhan Mantri nangasi video conferencing kuthangda National Meteorological Conclave hogdopagi tharomda wangangani amashung Kendra Sarkar ga longmi singi union singa ngasi New Delhi da makata na wari sanagani Leibas na malengi lechit oriba COVID-19 gi mayokta punna ama toina lanthengnari lamdamsi gi miyam na sakang naraba miyoi kana su lanfamasida mai pakna bugi dama Akasvani Imphal gi I pawgi khutang da mipum khudimona araiba thong ahum face mask upa amaga foot taruk lamna na leinaba maimit amadi khutsa toina handoktuna tarutana na thamnaba appeal tori English ngani kungi Mistress Iowa Universe, Mistress India Quarantine Queen amasung Mistress India Gorgeous Title Fangkrabi maya kukina COVID-19 degi ngakthoknaba miyam da appeal tawraduna hai Mayambu maya kukina khurumjari hauzik phawbagi oina COVID-19 laichet asidagi ngakthoknaba amata ngairaba pambaidi chekshin ba haibasina oiri sarkar na laichet asi thingnaba hotnariba asigi mathakta aikhoi pumnamaknasu bhab taminaduna laichet asidagi ngakthoknanaba tangai fadaba niyam ahum khak ngakna chatminasi aikhoi khudingmakna yumdagi mapan hek thorakpaga face mask soidana upsi sapon natraga hand wash sijinaduna khutsa sengna hamdoksi amasung mi amaga amagi marakta foot taruki social distancing thamsi chekshin ba haibasina isa aikhoi nungsiraba imung manung amadi miyambu laichet asidagi kanba ngamgadawribani mayambu amukhanna khurumjari Hauzik mapungoiba pau Manipur COVID-19 na nava fagalapagi changchada marfudra mari dasmi nipanama yaure rajagi COVID-19 command control room nangarang numidawram thokiba cherol madahai haukiba pung kumari damyoy kuntrabu humdoilena astegi nava faduna discharge thokiba golonena apunba nava phabagi masing lising kuntaru chanipantara manga yaure Hariba matamasigi manungda anoba COVID ke positive case kuntratre thengna bagalonena apunba positive case ki masing lising kunipanchani marfumathoi shure Hauzik Raja asida active case lising ama chama sumna nipan leiri Imphal West Zilla digi miyo MLA ki dabagalonena hauzik fawbada sikiba apunba masing chahum yankhai nipan sukre Tabiriba pawasi Akasvani Imphal digini Pradhan Mantri Narendra Modi nangasi video conferencing ki kuthangda National Meteorological Conclave hogdopagi tharomda wangangani mahangna National Atomic Time Scale amasung Bharatiya Mridasak Darvya miyamda khushinagani amasung National Environmental Standards Laboratory gi jatrasu hungani thorom aduda kendra gi haksal mantri Dr. Harshvardhan saruk yagani National Meteorological Conclave lisingani kunmathoi asi Council of Scientific and Industrial Research National Physical Laboratory CSIR NPL New Delhi nasinbani conclave asi gi pandam di leba asi gi inclusive growth meteorology gi thodang haibasini Kendra Sarkar ga longmi sing union sing ngasi New Delhi da wari sanagani taruk subu oina longmi sing Sarkar ga mamang thagi kuntra da wari sanaki wari shanaba adu da lawu singu mantri Narendra Singh Tomar na longmi luching ba sing adu da makhoi na thengnari ba samasya sing Lushina na bahonagan amasung nakal animagi oiba yanaba purakani haina thazaba pikhi Sri Tomar na hai mipam adu da hiram anida yanaba purunaba khanaki hiram sing adudi environmental gamari leinaba ordinance amasung electricity act ni Mantri na MSP amasung mandi system makata na hanagum chanangani haina longmi sing union sing aduda thazaba pikhi Akang naba fifam karada emergency oina COVID-19 gi vaccine ani Serum Institute of India gi Covishield amasung Bharat Biotech gi Covaxin sinaba Drugs Regulator General of India DCGI na ayaba pikre Delhi da pawgi mipam amada DCGI gi VC Somanina vaccine ani assissin naba gi ayaba piri haina lokthoki bani coronavirus gi vaccine ani Pune gi Serum Institute ki Covishield amasung Bharat Biotech gi Covaxin asingra lebasi gi Drug Regulator na emergency oina sinaba gi ayaba pire VZ Somanin High Firm Animagna Makogi Trial Run gi data sing pikhalagli amasung akang na ba fifim kare da mashibu sinabagi ayaba pire mahang na hai sinabada kudong tiba thokadaba thong lerebadi DCGI na vaccine sing assassin nabagi ayaba kaidongoi de piroi adubu vaccine sing asidi chada chama kudong tiningai oidre DNA platform technology sinaduna novel corona virus listing tamapangi nCoV vaccine su phase 3 gi clinical trials athanaba Cadila Healthcare da ayaba pire
Serum Institute of India amasung Bharat Biotech vaccine sing asi dose anira kakudabani amasung Cadila gi vaccine asi yauna vaccine makal ahuma asi -2 dagi 8 degrees Celsius fawada thamgadabani hainashu phongdokli. Uttar Pradesh ki Ghaziabad jila gi Muratnagar da poloi fam amagi yumthak ningkhairak pada miyoi kulhumdoi shire tera mangana shokle police ki pauna hai thawdo odu poloi fam da mi shibagi aroiba mathang mangam pangthoklingai da thokhebani mafam adu da NDRF ki kangbu singchang singduna mi kanbagi thabak chathari thawdo adu da Rashtrapati Ramnath Kovind Pradhan Mantri Narendra Modi amasung Rajya gi Mukhyamantri Yogi Adityanath na awawa phongdokli Mukhyamantri Yogi Adityanath na lekhidaba imung manung gi miyosing da lupa lakh ani ini gi sel gi tengmang pigani haina lokthokre Yankai Matur Suba International Film Festival of India Thasi ki tara trutegi Gawada horagani Festival asida malingi tongan baleba singi film Cheni kun mari utkani Denmark ki Oscar nominee another round da hogokada ba festival asida India ki panorama section da non-feature film kun mato amasung feature film kun turuksu utkani masigi media registration January tara fawa chathagani Festival asi January kun mari da Indian premier historical drama Kiyoshi Kurosawa gi Wife of a Spy utpagalone na loshingani Imphal ngasi phongba pause singamaruiba pawgi dama hozi Wahengbam Washington lady Washington Thagathari Chitrabhanu COVID-19 ki vaccine emergency oina sijinabagi ayaba pikhiba amadi atai COVID ka mari lainaba paw Shiksha Mantri S Rajana Mahimasing tambaga mari lainana phongdokhiba wafam sing amadi juko lamai gi pawna ngasi Imphal phongba pawche ayambada headline tawnari People's Chronicle da Bharata COVID ki vaccine ani Akaknaba Pibamda Sijanabagi Ayaba Pikre Haiba Pauna Ahanba headline Tawdun Sauna Fongli Imphal Free Press da Bharatna Oxford ki Covishield Bharat Biotech ki Covaxin Akaknaba Pibamda Sijanabagi Ayaba Pire Shanghai Express English da COVID ki vaccine sing Covishield Covaxin Sijanabagi Ayaba Phangle Pongna Famda SII Amasung Bharat Biotech na Puthokpa COVID-19 ki vaccine emergency da Sijanabagi Hankre Shanghai Express Manipuri edition da atuba matamda Covishield amasung Covaxin kapkadori haina sauna headline tawri Huelan paw amasung naharol gi thawdang da su Indiana COVID-19 gi vaccine ani emergency gi sijinabada ayaba pikhibagi paw headline piri Morning Bell dana COVID ki vaccine sijinabagi ayaba pikhibasi ऐतिहासिक ओयरबा अवोनबा अमनी हाइबा केंद्र की हक्सेल मंत्री डॉक्टर हर्षवर्धन की वाफम हेडलाइन तौरी राज्यसी कोविड-19 की फिवम की पाउदना पुंग कुनमरीदा नुपी अमा लैखिद्रे सिखिबा मसिंग 359 यौख्रे नौना मियोय 39 पॉजिटिव ओइरे हाइना पोना फममसुंग इरैपाक्ता हेडलाइन तौरी मणिपुर मेल दसु नुपी अमा सिरे अनोबा केस 39 थेंगनरे हाइना हेडलाइन पीरी पीपल्स क्रॉनिकल दा भारत ता नोंगमदा नोबो पॉजिटिव केस 19,963 थेंगनरे हाइना हेडलाइन तौदुना फोंगली शिक्षा मंत्री एस राजेन्ना देसामगी फाउंडेशन डे की थौरमदा फोंदोखिबा वाफम mahairoy leitabana matik charba sarkar gi ojasing kang khathang oiduna leire haibasina isel express ki ahan ba headline paw oiri education system fail oirabadi khunai adu lup khragani haiba Sri Rajen gi wafam su irei paki anisuba headline paw oiri naharul gi thodang da su paw sigal loinana tribal dialect taramapal school syllabus tahap na ba honaragani haiba mantri gi wafam ahan ba headline piri जुको तंपाकी लामई मुथत नबा एयर फोर्स के हेलीकॉप्टर मरी चंगसिन खरे लामई मुथत पंगंबगी फिबम द लाकले हाइबा पाव अमसु इसियल एक्सप्रेस ता अनिसुबा हेडलाइन पावइना फोंगली संगाई एक्सप्रेस की इंग्लिश एडिशन दसु जुको की लामई की सरुक खरेदी मुथतले हाइना हेडलाइन तौरी चित्रभानु Thagachiri Washington Loshilakpada COVID-19 igi ngakthonaba face mask uppa phutaruk lamna leiba khutsa amadi mai mitarutna na thamba haiba achamba thong ahum si ngakna chatpinaba amukana ningsingjari aroibada maroiba paw amukhanna Manipur COVID-19 na nava faglapagi changchada marfudra mari despin dipanama yaure Pradhan Mantri na ngasi video conferencing ki khutangda National Meteorological Conclave hokdopagi thorumda wangangani amasung Kendra Sarkar ga longmi sing union sing ngasi New Delhi da makata na warisha nagani Paulo Zeri